Kuki KHUTLAI PAIBA TRONGLAOBI TAMNA NONGMEI KAPSHILLAKPADA Central Force Personnel Singna Kumhei YENGBAGUM Yengduna Leikhre IRB Personnel Sing AMASUNG KHUL NGAKLIBA Singna HANDUNA Nongmei KAPNAKHRE TOMTV na fangba paw amagi matung inna thodok asi ngarang numidang pung tararom tabda thokibane TRONGLAOBI maningda leiba Kuki KHUL singdagi TRONGLAOBI tamna Kuki KHUTLAI PAIBA singna nongmei round kaya kapsilakhe maduda TRONGLAOBI High Canal da leiriba Central Force Personnel singna yengduna leibidage khoisaw naraba khul ngakpa sing amade IRB Personnel singna handuna nongmei kapkhe nongmei kapnaba adu chawrakna pung ama hena chathaki haire thodok aduda Kuki KHUTLAI PAIBA singna laika mol sang mol fai tampak mol nga tamadi tongan ba Kuki KHUL gi mafam kaya dagi nongmei kapsilakpane thodok aduda TRONGLAOBI gi khunja sing asoka pande yaukide haire panba yabade thangjing singga thangnana BSF amasung CRPF personnel sing su leiribane thodok asigi matangda TRONGLAOBI gi khunja singna hai Kuki singna toina maitai khul singda nongmei kapsinduna landarabaso Central Force Personnel singna Kuki KHUTLAI PAIBA sing asigi mathakta action amata laukhatana leiba sit laibak thibane leingak na lamdam asida tangdu leitaba hanjilakna bahotnari haina lauriba se tampak khaktagira chengi lam singdi tokhaiba kanglon ama chatnarabra haibase achauba wahang ama oirakli haina su khunja singna pendaba phongdoknarakle